Akaswan Imphal, Wahingbum Washington na pau pajari, ahanbada maroi ba pau. Awang nungpok Raijasingda, Hokibapung Kunmarida, Nong Amasung Nong Nilusin Amaram Waiduna, Yam Drabadamio Control Hundo Shire. Mukhamantri Nong Tombam Biren Haidi, Ising Isauna Maram Waiduna, Ariba Irang Tong Tekrabasu, Anoba, Sabaloiraba RCC Tong the Land Bahoragani, Amasung, Lok Sabah Mikal Getaria Subamasung Arobetanka Chemical Gipot Komba, Nasi Loisilagani. Awang nungpok Raijasingda, Hokibapung Kunmarida, Nong Amadi Nong Lenuksin Amaram Waiduna, Yam Drabdamio Control Hundo Shire, Med Department na Awang nungpok Raijasingda, Red Alert Lautokre, Assamgi Mukhamantri Himanta Biswa Sharma na Raija Dugi Chauna Sokalaba Mapam Singi, Mahitampam Sangsing, Suti Thadokre, Barak Tampak Amasung Tripurada, Sing Ningkhaiba Amadi Nong Lepta na Subadagi, Real Lambi Pauna Dre. Mukhamantri Nong Tombam Biren Haidi, Ising Isauna Maram Oiduna, Ariba Irang Tong Tekrabasu, Anoba, Sabaloiraba RCC Tong the Land Bahoragani. Social media the Tagat Pawarol the Biren Hai, National Highway, Contractorate, Imphal Jiribam Lambida, Maruiba Chawat Tong, Ahum, Makru Tong, Barak Tong, Amasung, Irang Tong, Ahum Masigi Manungda, Makru Amasung Barak Tong, Anidi Hanana, Lisingani Kunma Toyamadi, Lisingani Kunitoida, Kendragi Mantri Nitin Gadkari Amasung, Pradhan Mantri Narendra Modi na Sangha Krabani. Mukhamantri na Makata na Hai, Haujik, Ising Isauna, Senta Kiba, Irang Tong, Asida Kudong Shadaba Kaya Mayok na Iba Sigi Yang Laga, Satok Chinda, Apan Balaitanaba, Leptana Honari. Mukhamantri na Raija Sigi Isauna Maram Oiduna, Awabatar Bamiam Gimateng Pangbada, NDRF, Indian Army Amadi Assam Rifles na Lauriba Tawdang Busu, Tagat Papongdokli. Mukhamantri na Hai, NDRF ki personnel ni Pu Amasung, Ahenba Motorboat Taruk Amasu, Imphal Yorakre. Rescue team sing na makhoi matau pangtok pada miyam na mapung pha na mateng pangbina basu Mukhamantri na apil tawri Haukiba numit kharani asida chu kiba kan banong na maram oiraga raija chiki tampaki jila singda chaw na awaba mayok nari police department na mari leina ba agency singa khusam na duna miyoi kya sapagadaba maphamda hongdok pada mateng pangli Imphal West jila gi SP gi chero lamana hai miyam gi damak paikhaliba thorang asida miyam na mateng pangbina ba Aduga, Miyam na yum dagi thoraktuna maram leitana pullaga tengbangi thabakta khudong chadaba thokan bidanaba cheroladuna hairi. Raija sida haujik ichaw amasung chingning khaibagi thokdok thokliba sigi yanglaga Raija gi Relief and Disaster Management Directorate na khudakyoiba athu akai gi pau pinabagi dama control room sing hangdokle. Raija amasung jila gi oiba control room singi pau phauna gadaba number sing adudi State Emergency Operations Center gi oina 1070038524434441 Emergency Response Support System gina 112 Bishnupur Control Room gina 7001490194 amasung 8415913996 Sandel gi Control Room gi number 8119934085 Jorsanpur gina 8415052791 Imphal East Jila gi 9089574328 Imphal West gina 8974675573 Senapati gi 7628992200 Kangpokpi gi 8132068622 amasung 6009048805 Pherjol gi 7005132633 Tamenglong gi 9402816598 Jiribam gi 8794854167 Ukhrul gi 8730890392 amasung 9612484514 Thawbal gi 9862299290 amasung 7085165216 Kamjong gi 9366343
133 amasung Tengnopal Jila ki control room ki number na 9366 556 373 ni. Maragasida Manipur State Power Distribution Company Limited na Imphal manungi isaw na sokhalaba mafam kharada may pibida kudong chadaba laibadagi may fangloi hairi. Raija sida nonglay nuksin na sokhalaba miyoy singda European Union na asawba senpam matengbang pikre haina tongan ba media ki kutangda sandok liba wapam madu aran bani haina Manipur Sarkar ki Chief Secretary na phongdokle. Chief Secretary thok pachero lamada nonglay nungsin na sokhalaba raija sigi miyamda sel amasung mari laina batengbang sing National Disaster Response Fund amasung State Disaster Response Fund dagi piduna lakli hairi tabiriba pawasi Akashvani Imphal dagi ni. Lok Sabha Mikhal ki Taret Subama Sung Aroiba Tanka ki Mikhal ki Bot Kombang Asilo Silagani Tanka Gasigi Damak Rajniti Dol Singilu Singba Sing Namakoi Makoi Mirep Singi Damak Ngamjabi Takta Bot Kombagloinana Botter Singi Punging Sing Sinabahonari Tanka Gasida Raija Taret Amasung Chandigarh Union Territory ki Lok Sabha Seat Yangkai Taret ki Mikhal ki Bot Thangjanumita Thada Nagani Tanka Gasida Punna Mirep Samapal Sumna Marina Lamba Tongnari Pradhanmantri amasung BJP ki makok thongpalu singba Narendra Modi na ngarang Nongsup Bangla amasung Odisha da pangthokpa rally kaya da wangangki Nongsup Bangla ki Mathurapur da pangthokpa rally da Pradhanmantri na hai mipum khudingmak na ngasidi Bharat taikai khumnabaga loinani yangnare amasung masi miyamna BJP na lusingba NDA ki sarkar ama kendra da lahenbadagini Madugi tungda Sri Modi na Odisha ki Mayurbhanj Kendrapara amasung Balasore da pangthokpa rally singda wangangki Balasore da pangthokpa rally da Sri Modi na hai Nongsup Bangla Jharkhand amasung Odisha ki voters singna harau tayambagi phiba masi ubada Kendra da ahumlak subo oina sakti leiraba Modi sarkar ama leiragani haibagi chapchaba thajaba leire ngasi phongba pausi singi maroiba pausingi da makhauji Okram Umadhini leire Umadhini Thagachari Washington Ising ichawga mari lainaba pauna ngasi phongba pauche pumnamaki maruiba headline pau oiri Naharol gi thaudangda Imphal East amasung West ki mafam kaya isingna thumjinkhre Imphal Turel gi mafam kaya da launam bal kaire Nambul Turel su mafam kaya da pathokle haina banner headline piri Sana laibakta Manipur da miyoi lak kaya ichawgi awaba mayok nare haiba headline gi makhada Senapati da chingning khaibada miyoi ama Iraq nabada miyoi ama sire None gi Polestar Hostel Turel da chenthakre haina phongli Sangai Express Manipuri da mafam kharadadi ising hengalakli yengsilli thabak lokhatli haina color headline tawduna chawna phongli pauche asigi English edition da nongna landslide thokhankhre ukrul da miyamgi punsi da chawna khudongcha da ba mayokna halle haina hanba headline piri akanba nong chingninkhai bana awang nongpok Bharat ta chawna amang ata thokhankhre rajya mari da miyoi kunthra taruk sire haiba pauna pauche asigi anishuba headline tawri Morning Bell da Senapati da chingninkhai bada miyoi ani sire Mukhyamantri na awaba mayok nariba mafam singda chattuna yengsinkhre haina ahanba headline piri Huyan lan pauda mangzauna na cheksil haudrabasu Minister Awangbo Nyumaina wa amasung bora marang kaina leiri hairakle haiba color headline gi makhada leptana churakhiba nonggi isingna Imphal amasung akoibagi mafam kaya thumjinkhre haina ahanba headline tawri Manipur News ta NDRF ki team sing thunglare rescue operation gi thabak ayamba loishilakle haiba color headline gi makhada irang thong tekrabasu anauba RCC bridge da lanba hauragani haiba Mukhyamantri gi wafam phongli Imphal Free Press ta Imphal gi mafam kaya marum ising thumjinkhre nong makhata na chukhigani haina ahanba headline tawri Senapati da phongba Hills Hornbill Express ta Manipur gi isaw gi phibam lusilakli haiba pauna maroiba pau oina phongli Tamenglong da phongba pauche Ganfu Melda National Highway kunthra teret ki mafam kaya da landslide thokle nonglei nungsitna mai amadi mobile internet phanghandre haibasina ahan headline tawri Tamenglong Times da Ising ichawgi damak Mukhyamantri amasung mahaki mantri mandal na mifam pangthoktuna khanakhre haiba pauna ahan headline tawduna phongli Washington Thagachari Umadhini aroibada maroiba pau amukhana Awang nongpok raija singda hokiba pungkun marida nong amasung nongni lungsin na maramoiduna yamdrabda miyoi kunthra humdoi sire Mukhyamantri nongthombam biren hairi ising ichawna maramoiduna ariba irang thong tekrabasu anauba saba loiraba RCC thong da lanba hauragani amasung Lok Sabha Mikhal gi Taret Suba amasung aroiba tangka ki Mikhal gi vote khomba ngasi loisilagani Paulo Jare